ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯆꯔꯩꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯃꯣꯁꯜꯐꯥꯅ ꯄꯣꯂꯥꯡ ꯁꯥꯗꯨꯅ ꯂꯩꯔꯤ. ꯃꯣꯁꯜꯐꯥꯒꯤ ꯌꯨꯝꯗ ꯆꯔꯩꯒꯤ ꯃꯃꯥꯅ ꯂꯩꯁꯥꯔꯤꯉꯩꯗ ꯁꯦꯠꯂꯝꯕꯒꯤ, ꯆꯔꯩꯒꯤ ꯃꯕꯣꯛꯅ ꯊꯝꯂꯝꯕꯒꯤ ꯐꯅꯦꯛ ꯃꯌꯥꯝ ꯑꯃ ꯂꯩ. ꯐꯅꯦꯛ ꯑꯃ ꯆꯔꯩꯅ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯏ. ꯃꯗꯨ ꯎꯕꯗ ꯃꯣꯁꯜꯐꯥ ꯃꯁꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ. ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ. "ꯄꯨꯄꯨ, ꯀꯩꯗꯧꯔꯒꯦ? ꯄꯛꯆꯗ꯭ꯔꯕꯣ?" "ꯄꯛꯆꯩꯗ. ꯅꯪꯒꯤ ꯏꯃꯥꯅ ꯅꯪꯒꯨꯝꯅ ꯂꯩꯁꯥ ꯐꯥꯕ ꯃꯇꯝꯗ ꯁꯦꯠꯂꯝꯕ ꯑꯣꯏꯕꯅꯤ. ꯏꯁꯨꯗꯤ ꯅꯪꯒꯤ ꯏꯃꯥꯒ ꯃꯁꯛꯁꯨ ꯌꯥꯝꯅ ꯃꯥꯟꯅꯩꯅꯦ." ꯆꯔꯩ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯃꯥꯁꯨ ꯐꯝꯃꯤ. "ꯑꯁꯤꯗ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯑꯇꯦ?" "ꯄꯨꯄꯨꯒꯤ ꯅꯥꯛꯇ ꯂꯩꯕꯕꯨ ꯀꯩꯗꯧꯕꯩ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯣ?" "ꯅꯪꯒꯤ ꯃꯥꯃꯒ ꯏꯅꯦꯒꯁꯨ ꯏꯄꯨꯅ ꯄꯥꯎ ꯄꯤꯈꯤꯕꯅꯤ. ꯃꯈꯣꯏꯁꯨ ꯊꯕꯛꯅ ꯌꯥꯗꯕꯒꯤ ꯂꯥꯛꯄ ꯉꯝꯗꯕꯅꯤꯅꯦ." "ꯄꯨꯄꯨ, ꯁꯤꯗ ꯄꯨꯄꯨ ꯅꯇꯣꯝꯇ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ?" "ꯃꯈꯣꯏꯅꯗꯤ ꯃꯈꯣꯏꯒ ꯂꯩꯈ꯭ꯔꯁꯤ ꯑꯗꯨꯝ ꯍꯥꯏꯕꯅꯤ. ꯏꯄꯨ ꯂꯩꯅꯤꯡꯗꯦ. ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯂꯩ. ꯑꯩꯗꯤ ꯁꯤꯗ ꯂꯩꯒꯦ ꯍꯥꯏꯅ ꯂꯩꯕꯅꯤ. ꯃꯔꯛꯇꯁꯨ ꯃꯈꯣꯏꯅ ꯂꯥꯛꯄꯅꯤ." ꯃꯇꯥꯡ ꯑꯁꯤꯗ ꯈꯨꯟ ꯑꯁꯤꯒꯤ ꯂꯩꯁꯥꯕꯤ ꯗꯥꯔꯁꯤꯝꯁꯨ ꯃꯣꯁꯜꯐꯥꯒꯤꯗ ꯂꯥꯛꯏ. "ꯑꯦ ꯗꯥꯔꯁꯤꯝ, ꯗꯥꯔꯁꯤꯝ ꯂꯥꯛꯄꯁꯤꯗꯤ ꯀꯔꯤ ꯆꯥꯒꯅꯤ?" "ꯀꯩꯁꯨ ꯆꯥꯅꯤꯡꯗꯦ ꯐꯥꯗꯔ. ꯃꯥꯗꯤ ꯑꯃꯨꯛꯇꯁꯨ ꯎꯗꯦ. ꯀꯅꯥꯔꯥ?" "ꯏꯆꯥꯅꯨꯄꯤꯒꯤ ꯃꯆꯥꯅꯤꯅꯤ. ꯅꯈꯣꯏꯒꯤ ꯂꯣꯡꯀꯥ ꯑꯣꯏꯒꯅꯤ. ꯇꯤꯟꯅꯧꯑꯣꯅꯦ. ꯃꯥꯁꯨ ꯑꯩꯒꯤꯗ ꯑꯗꯨꯝ ꯂꯩꯔꯗꯧꯕꯅꯤ." ꯗꯥꯔꯁꯤꯝꯗꯣ ꯆꯔꯩꯗ ꯑꯣꯟꯁꯤꯜꯂꯒ, "ꯑꯩꯒꯤ ꯃꯤꯡꯗꯤ ꯗꯥꯔꯁꯤꯝ ꯀꯧꯏ. ꯅꯪꯒꯤꯗꯤ ꯀꯔꯤ ꯀꯧꯕ꯭ꯔꯥ?" "ꯆꯔꯩ ꯀꯧꯏ." "ꯃꯩꯇꯩꯅꯦꯀꯣ?" "ꯁꯤꯗ ꯂꯩꯔꯗꯤꯀꯣ ꯅꯪꯒꯤ ꯃꯃꯤꯡ ꯆꯔꯩꯁꯦ ꯆꯟꯗ꯭ꯔꯩ ꯑꯣꯟꯕꯤꯒꯦ. ꯆꯟꯗ꯭ꯔꯩ ꯀꯧꯕꯗꯤ ꯑꯩꯈꯣꯏ ꯃꯔꯤꯡꯗꯁꯨ ꯂꯩꯌꯦ." ꯆꯔꯩ ꯅꯣꯛꯐꯦꯠ ꯇꯧꯏ. ꯑꯗꯣ ꯐꯥꯗꯔ, ꯑꯩꯁꯦ ꯄꯋꯥꯅ ꯐꯥꯗꯔꯗ ꯄꯣꯂꯥꯡ ꯁꯥꯕ ꯂꯣꯏꯈ꯭ꯔꯕ ꯍꯪꯕꯤꯌꯨ ꯍꯥꯏꯅ ꯂꯥꯛꯄꯅꯤ." "ꯑꯅꯤꯗꯤ ꯂꯣꯏꯔꯦ. ꯀꯔꯤ ꯅꯨꯃꯤꯠꯇ ꯏꯝꯐꯥꯜ ꯆꯠꯀꯅꯤ ꯍꯥꯏꯕ꯭ꯔꯥ?" "ꯈꯪꯗꯦ." "ꯑꯅꯤ ꯈꯛꯇ ꯂꯩꯌꯦ ꯍꯥꯏꯌꯨꯀꯣ. ꯑꯗꯣ ꯗꯥꯔꯁꯤꯝ, ꯑꯇꯦꯕꯨ ꯈꯔ ꯈꯔ ꯇꯤꯟꯅꯕꯤꯌꯨꯅꯤ. ꯅꯈꯣꯏꯅ ꯀꯣꯏꯕ ꯆꯠꯄꯁꯨ ꯃꯥꯕꯨ ꯍꯧꯕꯤꯌꯨ. ꯅꯈꯣꯏꯒꯤ ꯃꯔꯨꯞ ꯑꯣꯏꯌꯨꯀꯣ." ꯗꯥꯔꯁꯤꯝ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯔꯩꯗ ꯍꯥꯏ. "ꯁꯤꯗꯒꯤꯗꯤ ꯈꯨꯟꯗ ꯅꯪꯒꯤ ꯃꯔꯨꯞ ꯌꯥꯝ ꯂꯩꯔꯕꯅꯤ. ꯆꯔꯆꯇ ꯆꯠꯄꯁꯨ ꯑꯩ ꯍꯧꯕ ꯂꯥꯛꯄꯤꯒꯦꯀꯣ." ꯆꯔꯩꯁꯨ ꯑꯗꯨꯃꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ. ꯐꯥꯗꯔꯒꯤꯗꯤ ꯄꯣꯂꯥꯡꯗꯣ 2 ꯂꯩꯌꯦ ꯍꯥꯏꯔꯒꯦ." ꯍꯥꯏꯔꯝꯂꯒ ꯗꯥꯔꯁꯤꯝꯗꯣ ꯆꯠꯈꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯗꯥꯔꯁꯤꯝꯗꯣ ꯊꯑꯣꯏꯅ ꯃꯣꯁꯜꯐꯥꯒꯤꯗ ꯂꯥꯛꯏ. "ꯑꯇꯦ." ꯃꯣꯁꯜꯐꯥ ꯑꯣꯏꯅ ꯊꯣꯛꯂꯛꯏ. "ꯐꯥꯗꯔꯁꯨ ꯆꯔꯆꯇ ꯆꯠꯀꯗꯕ ꯅꯠꯇ꯭ꯔꯥ?" "ꯆꯠꯀꯗꯕꯅꯤ." "ꯅꯈꯣꯏ ꯑꯇꯦꯗꯤ?" "ꯃꯥꯗꯤ ꯑꯩꯒ ꯆꯠꯈ꯭ꯔꯒꯦ." "ꯃꯥꯕꯨ ꯆꯠꯄ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯤ? ꯃꯅꯨꯡꯗ ꯂꯩꯕꯅꯤ. ꯅꯪꯅ ꯆꯪꯒ ꯍꯪꯉꯨꯀꯣ." ꯃꯣꯁꯜꯐꯥꯁꯨ ꯊꯣꯛꯈꯤ. ꯗꯥꯔꯁꯤꯝꯁꯨ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯏ. "ꯑꯇꯦ, ꯀꯥꯏꯗ ꯂꯩꯕ꯭ꯔꯣ?" ꯆꯔꯩꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯈꯨꯝꯂꯛꯏ. "ꯁꯤꯗ ꯂꯩꯌꯦ." ꯗꯥꯔꯁꯤꯝ ꯆꯪꯂꯛꯂꯒ, "ꯆꯔꯆꯇ ꯆꯠꯁꯦ." "ꯑꯩꯕꯣ?" "ꯂꯣꯏꯁꯤꯜꯂꯣ. ꯑꯩꯒ ꯄꯨꯟꯅ ꯆꯠꯁꯦ." "ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯒꯦ. ꯅꯪ ꯆꯠꯊꯣꯛꯎꯔꯣ." "ꯑꯦ, ꯌꯥꯔꯣꯏꯌꯦ. ꯅꯪꯒ ꯆꯠꯀꯗꯕꯅꯤ. ꯂꯥꯛꯑꯣꯃꯤ ꯑꯇꯦ." ꯗꯥꯔꯁꯤꯝꯅ ꯌꯥꯝꯃꯟꯗꯕꯗꯒꯤ ꯆꯔꯩꯁꯨ ꯑꯗꯨꯝ ꯂꯥꯛꯃꯤꯟꯅꯩ. ꯗꯥꯔꯁꯤꯝꯗꯤ ꯏꯀꯣꯏ ꯀꯣꯏꯖꯗꯦ. ꯂꯝꯕꯤꯗ ꯂꯥꯛꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯩ. ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯈꯨꯟꯒꯤ ꯄꯥꯈꯪ ꯑꯃꯁꯨ ꯊꯦꯡꯅꯩ. ꯃꯥꯅ ꯍꯪꯉꯤ. "ꯑꯦ, ꯃꯥꯗꯤ ꯀꯅꯥꯔ ꯁꯤꯟꯄꯤ?" "ꯑꯩꯒꯤ ꯃꯔꯨꯞꯅꯤ. ꯐꯥꯗꯔ ꯃꯣꯁꯜꯐꯥꯒꯤꯗ ꯂꯩꯕꯅꯤ." ꯄꯥꯈꯪꯗꯣ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, "ꯑꯣ, ꯃꯥꯗꯤ ꯀꯔꯤ ꯈꯨꯟꯗꯒꯤꯔ? ꯈꯪꯂꯒꯗꯤ ꯈ꯭ꯔꯤꯁꯃꯥꯁꯇ ꯀꯣꯏꯔꯛꯄꯁꯨ ꯌꯥꯏꯅꯦ." "ꯏꯁ, ꯃꯥꯗꯤ ꯇꯝꯄꯥꯛꯇꯒꯤꯅꯦ." "ꯑꯦ, ꯃꯔꯤꯡ ꯅꯠꯇꯕ?" "ꯀꯗꯥꯏꯗꯒꯤ ꯃꯔꯤꯡ ꯑꯣꯏꯒꯦꯔꯣ? ꯃꯩꯇꯩ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤꯅꯤ." ꯄꯥꯈꯪꯗꯣ ꯆꯔꯩꯗ ꯑꯣꯟꯁꯤꯜꯂꯒ, "ꯍꯥꯏ, ꯑꯩ ꯃꯣꯔꯁꯟ ꯀꯧꯏ. ꯅꯪꯒꯤꯗꯤ?" ꯆꯔꯩꯗꯣ ꯏꯇꯞ ꯇꯞꯅ ꯈꯨꯝꯃꯤ. "ꯆꯔꯩ ꯀꯧꯏ." "ꯆꯔꯩ ꯍꯥꯏꯕ? ꯑꯩꯈꯣꯏꯒꯤ ꯃꯔꯤꯡ ꯃꯥꯟꯒꯦ ꯇꯧꯏꯀꯣ. ꯀꯅꯥꯅ ꯊꯣꯟꯕ꯭ꯔꯥ? ꯆꯟꯔꯩ ꯍꯥꯏꯔꯝꯃꯗꯤ ꯍꯦꯟꯅ ꯐꯖꯒꯗꯧꯕꯅꯤꯅꯦ." "ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯅ ꯊꯣꯟꯕꯅꯤ." "ꯐꯖꯩꯌꯦꯗ ꯆꯔꯩ ꯍꯥꯏꯔꯁꯨ." "ꯑꯇꯦ ꯑꯗꯨꯝ ꯀꯧꯕꯤꯌꯨ ꯃꯣꯃꯣ. ꯐꯥꯗꯔ ꯃꯣꯁꯜꯐꯥꯅꯗꯤ ꯑꯇꯦ ꯀꯧꯕꯅꯤ." ꯗꯥꯔꯁꯤꯝ ꯆꯔꯩꯗ ꯑꯃꯨꯛ ꯍꯥꯏ. "ꯃꯥꯁꯨ ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯤ. ꯉꯁꯤꯗꯒꯤ ꯃꯥꯁꯨ ꯅꯪꯒꯤ ꯃꯔꯨꯞ ꯑꯣꯏꯔꯁꯤꯀꯣ." "ꯍꯣꯏ." "ꯑꯗꯨꯗꯤ ꯅꯈꯣꯏꯁꯨ ꯆꯠꯈ꯭ꯔꯣꯀꯣ. ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯕꯗ ꯑꯃꯣ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯔꯣ. ꯑꯇꯦ ꯆꯔꯩ." "ꯍꯣꯏ."
ꯃꯋꯥꯔꯁꯣꯟꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯆꯠꯈ꯭ꯔꯦ꯫ ꯆꯔꯩꯒ ꯇꯣꯗꯥꯔꯁꯤꯝꯒꯁꯨ ꯂꯥꯛꯏ꯫ ꯆꯔꯩꯕꯨ ꯊꯦꯡꯅꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯁꯛ ꯇꯥꯛꯏ꯫ ꯅꯨꯄꯤ ꯑꯃꯁꯨ ꯊꯦꯡꯅꯩ, ꯃꯧꯅꯤ, ꯆꯍꯤ ꯃꯌꯥꯏ ꯆꯜꯂꯕꯒꯨꯝꯕꯅꯤ꯫ ꯃꯃꯤꯡꯅ ꯇꯣꯁꯤꯜ ꯀꯧꯕꯅꯤ꯫ ꯆꯔꯩꯕꯨ ꯎꯕꯗ ꯇꯣꯗꯥꯔꯁꯤꯝꯗ ꯍꯥꯏ, ꯃꯥꯗꯤ ꯀꯔꯤ ꯈꯨꯟꯒꯤ ꯂꯩꯁꯥꯕꯤꯔꯥ? ꯃꯥꯒꯤ ꯃꯁꯛ ꯎꯕꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯅꯤꯡꯁꯤꯡꯉꯤꯗ꯫ ꯄꯥꯇꯦꯔ ꯃꯣꯁꯜꯐꯥꯒꯤꯗ ꯂꯩꯕꯅꯤ꯫ ꯑꯦ, ꯑꯩꯒꯤ ꯃꯔꯨꯞ ꯇꯦꯗꯨꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯨꯔꯥ ꯂꯩꯁꯥꯕꯤꯁꯦ? ꯃꯃꯥꯕꯨ ꯏꯈꯪ ꯈꯪꯅ ꯍꯪꯂꯛꯄꯗꯨꯗ ꯆꯔꯩ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯍꯣꯏꯅꯦ, ꯃꯥꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯅꯨꯄꯤꯗꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, ꯑꯣ, ꯅꯪꯕꯨ ꯎꯕꯗ ꯑꯩꯒꯤ ꯃꯔꯨꯞꯇꯣ ꯉꯁꯥꯏꯅ ꯅꯤꯡꯁꯤꯡꯈ꯭ꯔꯕꯅꯤ, ꯅꯨꯡꯁꯤꯃꯜꯂꯤꯅꯦ ꯍꯥꯏꯔꯒ ꯆꯔꯩꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤ꯫ ꯅꯨꯡꯁꯤꯕꯅꯤꯗ ꯑꯩꯒꯤ ꯃꯔꯨꯞ ꯇꯦꯗꯨꯟꯗꯣ꯫ ꯆꯔꯩꯒꯤ ꯃꯁꯛ ꯃꯇꯧ ꯑꯗꯨꯕꯨ ꯑꯃꯨꯛ ꯌꯦꯡꯗꯨꯅ, ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯗꯤ ꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯂꯥꯛꯇꯦ꯫ ꯅꯪꯕꯨ ꯎꯕꯁꯦ ꯅꯪꯒꯤ ꯏꯃꯥꯕꯨ ꯂꯥꯛꯂꯕ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯁꯥꯕ ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯏꯅꯦꯁꯨ ꯁꯤꯒꯤ ꯈꯨꯟꯒꯤ ꯅꯤꯡꯉꯣꯜ ꯑꯗꯨꯝ ꯑꯣꯏꯕ꯭ꯔꯣ? ꯏꯅꯦ ꯅꯠꯇꯦꯅꯦ, ꯅꯪꯒꯤ ꯏꯃꯥꯗꯣ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯅꯕ ꯃꯔꯨꯞꯅꯤ꯫ ꯑꯩꯕꯨꯁꯨ ꯏꯃꯥ ꯀꯧꯋꯣꯅꯦ꯫ ꯍꯣꯏ ꯏꯃꯥ, ꯅꯈꯣꯏ ꯏꯃꯥꯗꯣ ꯑꯩꯒ ꯂꯩꯁꯥꯃꯤꯟꯅꯕꯅꯤ꯫ ꯃꯣꯏꯗ ꯑꯃꯨꯛ ꯑꯩꯒꯤꯗ ꯑꯃꯨꯛ ꯑꯗꯨꯝ ꯆꯠꯂꯒ ꯇꯨꯝꯕꯁꯨ ꯆꯥꯕꯁꯨ ꯊꯥꯗꯣꯛꯅꯗꯕꯅꯤꯅꯦ꯫ ꯃꯥꯅ ꯃꯩꯇꯩꯗ ꯄꯥꯟꯈꯤꯕ, ꯅꯈꯣꯏ ꯏꯃꯥꯒ ꯏꯄꯥꯒ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯣ ꯑꯩꯗꯤ ꯆꯔꯥ ꯍꯦꯟꯈ꯭ꯔꯕꯅꯤ꯫ ꯊꯋꯥꯏ ꯁꯨꯛꯅꯨꯡ ꯅꯨꯡꯉꯥꯏꯇꯕ꯫ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯄ꯭ꯔꯣ ꯑꯗꯨꯗꯤ? ꯃꯥꯒ ꯑꯩꯒ ꯇꯤꯟꯅꯕꯁꯤꯗꯤ ꯅꯈꯣꯏ ꯏꯄꯨꯗ ꯍꯪꯉꯣ, ꯉꯥꯎꯕꯁꯨ ꯈꯨꯡꯉꯥꯎ ꯑꯃꯅꯤ꯫ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯀꯞꯄꯁꯤ ꯃꯤꯅ ꯀꯅꯥ ꯁꯤꯔꯕ꯭ꯔꯥ ꯐꯥꯎꯕ ꯍꯪꯕꯅꯤꯅꯦ꯫ ꯑꯩꯅ ꯅꯪꯒꯤ ꯏꯃꯥꯗ ꯀꯣꯜꯂꯒ, ꯇꯦꯇꯦ, ꯅꯪ ꯑꯩꯕꯨ ꯅꯤꯡꯁꯤꯡꯉꯨꯀꯣ ꯍꯥꯏꯅ ꯀꯞꯄꯅꯤ꯫ ꯑꯩꯗꯤ ꯌꯨꯝꯁꯨ ꯅꯛꯅ ꯈꯨꯟꯗ ꯑꯗꯨꯝ ꯄꯥꯜꯍꯧꯔꯦ꯫ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗꯗꯤ ꯅꯪꯒꯤ ꯏꯃꯥꯗꯤ ꯑꯗꯨꯝ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯑꯩ ꯄꯨꯛꯅꯤꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯕꯅꯤꯅꯦ꯫ ꯑꯣ, ꯅꯨꯡꯁꯤꯃꯜꯂꯦꯗ ꯉꯁꯤ ꯅꯪ ꯎꯕꯁꯦ꯫ ꯆꯔꯩ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯃꯁꯛ ꯈꯪꯍꯧꯗꯦ꯫ ꯐꯣꯇꯣꯗ ꯎꯕꯗꯒꯤ ꯍꯦꯟꯅ ꯉꯁꯤ ꯃꯃꯥꯒꯤ ꯆꯥꯟꯅꯖꯕꯤ ꯃꯔꯨꯞꯅꯤ ꯍꯥꯏꯕ ꯑꯃ ꯊꯦꯡꯅꯕꯁꯤꯗ ꯃꯥ ꯌꯥꯝ ꯍꯔꯥꯎꯏ꯫ ꯃꯃꯥꯅ ꯍꯦꯛ ꯍꯨꯟꯗꯣꯛꯂꯝꯕꯗꯒꯤ ꯀꯅꯥꯗꯁꯨ ꯀꯧꯖꯕ ꯐꯪꯗ꯭ꯔꯤꯕ ꯏꯃꯥ ꯍꯥꯏꯕꯗꯨ ꯉꯁꯤ ꯃꯃꯥꯒꯤ ꯃꯇꯥꯔꯣꯏ ꯑꯁꯤꯗ ꯀꯧꯖꯔꯦ꯫ ꯀꯌꯥꯗ ꯄꯦꯟꯖꯔꯕ! ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯖꯔꯣ ꯍꯥꯏꯅ ꯏꯟꯁꯤꯜꯂꯛꯄ ꯃꯄꯣꯛ ꯑꯃꯒꯨꯝ ꯊꯧꯗꯣꯛ ꯈꯨꯗꯤꯡ ꯆꯔꯩꯗꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤ꯫ ꯆꯔꯩ ꯃꯃꯥꯒꯤ ꯃꯇꯥꯔꯣꯏ ꯑꯗꯨꯗ ꯍꯥꯏꯖꯩ, ꯏꯃꯥ, ꯅꯆꯥꯗꯤ ꯍꯦꯛ ꯋꯥꯈꯜ ꯇꯥꯔꯛꯄꯗꯒꯤ ꯏꯃꯥ ꯍꯥꯏꯕꯁꯦ ꯀꯧꯕ ꯐꯪꯖꯔꯛꯇꯦ꯫ ꯏꯃꯥꯒꯤ ꯃꯁꯛꯁꯨ ꯈꯪꯍꯧꯗꯦ꯫ ꯑꯩꯒꯤ ꯏꯃꯥꯒꯤ ꯆꯥꯟꯅꯕꯤ ꯃꯔꯨꯞ ꯏꯃꯥꯒ ꯊꯦꯡꯅꯕꯁꯤꯕꯨ ꯄꯦꯟꯖꯕ ꯂꯩꯇꯦ꯫ ꯏꯃꯥꯒꯤ ꯃꯔꯨꯞꯁꯨ ꯏꯃꯥꯅꯤ꯫ ꯑꯩꯒꯤꯗꯤ ꯏꯃꯥ ꯍꯥꯏꯕꯗꯨ ꯏꯃꯥꯅ ꯍꯛꯅꯤ ꯈꯟꯖꯒꯦꯀꯣ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯞꯄꯤ꯫ ꯆꯥꯟꯅꯖꯕꯤ ꯃꯇꯥ ꯃꯥꯅ ꯂꯩꯈꯤꯗꯕꯗꯒꯤ ꯃꯥꯁꯨ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯅꯨꯡꯉꯥꯏꯖꯗꯕꯅꯤ꯫ ꯉꯁꯤ ꯃꯇꯥꯅ ꯊꯝꯂꯝꯕ ꯃꯆꯥꯅ ꯃꯉꯣꯟꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯨꯕꯁꯤꯗꯗꯤ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯁꯨ ꯄꯦꯠꯊꯔꯦ꯫ ꯆꯔꯩꯕꯨ ꯑꯃꯨꯛꯁꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤ꯫ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯇꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ, ꯇꯦꯇꯦ, ꯅꯪꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯆꯥꯎꯔꯦ꯫ ꯏꯆꯥꯒꯤ ꯃꯇꯧ ꯑꯁꯨꯛ ꯅꯨꯡꯁꯤꯕꯁꯦ ꯀꯔꯤꯒꯤ ꯎꯅꯤꯡꯗꯕꯒꯨꯝ ꯊꯥꯗꯣꯛꯂꯝꯕ꯭ꯔꯥ? ꯆꯔꯩꯒꯤ ꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯒ, ꯑꯩꯁꯨ ꯅꯪꯒꯤ ꯏꯃꯥꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯗꯒꯤ ꯀꯔꯤꯁꯨ ꯇꯥꯗꯅ ꯅꯪꯕꯨ ꯅꯨꯡꯁꯤꯒꯅꯤ꯫ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯆꯥꯅ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯗ꯭ꯔꯥ? ꯆꯔꯩꯁꯨ ꯀꯞꯄꯤ꯫ ꯅꯨꯡꯁꯤꯃꯟꯕꯁꯨ ꯀꯞꯅꯤꯡꯕ, ꯍꯔꯥꯎꯃꯜꯂꯕꯁꯨ ꯀꯞꯅꯤꯡꯕ, ꯋꯥꯔꯛꯂꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛ ꯀꯞꯄꯤ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯗ, ꯇꯥꯟꯐꯝ ꯈꯨꯗꯤꯡꯗ ꯆꯔꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯀꯞꯆꯗꯨꯅꯇ ꯂꯥꯛꯂꯤ꯫ ꯃꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯆꯔꯩꯒꯤ ꯃꯄꯤ ꯇꯩꯊꯣꯛꯄꯤ꯫ ꯀꯞꯀꯅꯨ, ꯀꯔꯤꯒꯤ ꯀꯞꯀꯅꯤ? ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯑꯄꯣꯛꯄꯤ ꯅꯠꯇ꯭ꯔꯕꯁꯨ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕ ꯌꯥꯏꯌꯦꯅ꯫ ꯏꯃꯥꯒꯤ ꯌꯨꯝꯗꯁꯨ ꯗꯥꯔꯁꯤꯝꯒ ꯂꯥꯛꯎꯀꯣ꯫ ꯅꯪꯒꯤ ꯏꯅꯥꯎꯅꯨꯄꯤ ꯈꯣꯏꯒꯁꯨ ꯃꯁꯛ ꯈꯪꯅꯧ꯫ ꯈꯪꯅꯒꯦ ꯏꯃꯥ꯫ ꯈꯨꯟꯁꯤꯒꯤ ꯃꯤ ꯑꯌꯥꯝꯕꯅ ꯆꯔꯩꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤ꯫ ꯇꯦꯗꯨꯟꯕꯨ ꯈꯪꯕꯁꯤꯡꯅ ꯃꯃꯥꯒ ꯆꯞ ꯃꯥꯟꯅꯩ ꯏꯇꯠ ꯇꯠꯇꯅ ꯍꯥꯏ꯫ ꯇꯣꯁꯤꯜꯅꯁꯨ ꯃꯃꯥ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤꯗꯒꯤ ꯇꯥꯗꯅ ꯄꯤꯔꯕꯗ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯛꯅꯤꯡ ꯂꯩꯇꯥꯖꯕ, ꯋꯥꯈꯜ ꯏꯪꯕ ꯃꯐꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯆꯔꯩꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯣꯏꯅꯕꯤꯕ, ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ, ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯆꯔꯩ ꯈꯨꯜ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯃꯥ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯩꯔꯕꯗ ꯃꯥꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯩ꯫ ꯑꯗꯨꯕꯨ
ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯂꯝꯗꯝ ꯑꯗꯨꯅꯗꯤ ꯍꯦꯜꯂꯤ ꯅꯤꯡꯁꯤꯡꯗꯕ ꯉꯝꯗꯦ ꯅꯤꯡꯁꯤꯡꯂꯔꯣꯏ ꯌꯥꯗꯦ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯍꯧꯕ ꯋꯥꯔꯤꯁꯤꯡ ꯋꯥꯔꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯂꯣꯌꯨꯝꯕ ꯈꯨꯟꯒꯤ ꯆꯤꯡ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯑꯀꯣꯏꯕꯗ ꯁꯟꯗꯣꯛꯈ꯭ꯔꯤꯕ ꯇꯝꯄꯥꯛꯀꯤ ꯈꯨꯜꯁꯤꯡ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ ꯂꯣꯌꯨꯝꯕ ꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯄꯥꯎ ꯇꯥꯅꯤꯡꯂꯛꯂꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯗꯒꯤ ꯂꯣꯌꯨꯝꯕ ꯃꯥꯕꯨ ꯇꯁꯦꯡꯅ ꯀꯥꯎꯈ꯭ꯔꯕ꯭ꯔꯥ ꯑꯃꯨꯛ ꯍꯟꯅ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯑꯗꯨꯕꯨ ꯀꯥꯎꯗꯦ ꯀꯔꯝꯅꯗꯤ ꯀꯥꯎꯒꯅꯤ ꯂꯣꯌꯨꯝꯕ ꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯆꯤꯡꯗꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯍꯥꯛꯅ ꯇꯝꯄꯥꯛ ꯂꯝ ꯑꯗꯨꯕꯨ ꯌꯦꯡꯕꯅꯤ ꯃꯊꯟꯇ ꯑꯁꯨꯝ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤꯉꯩ ꯃꯥꯒꯤ ꯃꯔꯨꯞ ꯇꯣꯗꯥꯔꯁꯤꯝꯁꯨ ꯂꯥꯛꯏ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯑꯩꯅ ꯌꯨꯝꯗ ꯊꯤꯔꯒ ꯅꯪꯅ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕꯀꯣ ꯆꯔꯩ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯑꯇꯦ ꯑꯩꯈꯣꯏ ꯈꯨꯟꯗ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯊꯟꯇ ꯎꯡꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯁꯦꯡꯕ ꯍꯥꯏꯌꯨꯅꯤ ꯀꯔꯤꯒꯤ ꯅꯊꯟꯇ ꯎꯡꯕ꯭ꯔꯥ ꯆꯤꯡꯗꯣꯜꯁꯤꯗ ꯂꯦꯞꯄꯒ ꯇꯝꯄꯥꯛ ꯂꯝꯗ ꯌꯦꯡꯕꯁꯦ ꯌꯥꯝ ꯐꯖꯩ ꯃꯥꯒꯤ ꯐꯖꯕꯁꯦ ꯁꯨꯝ ꯌꯦꯡꯅꯤꯡꯗꯨꯅ ꯌꯦꯡꯕꯅꯤ ꯌꯨꯝ ꯃꯤꯁ ꯇꯧꯕ꯭ꯔꯥ ꯌꯨꯝ ꯃꯤꯁ ꯇꯧꯔꯒ ꯅꯊꯟꯇ ꯂꯩꯒꯅꯨꯀꯣ ꯃꯊꯪꯗꯤ ꯅꯪ ꯑꯩ ꯍꯧꯔꯝꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯁꯤꯗ ꯆꯠꯅꯤꯡꯉꯁꯨ ꯑꯩꯒ ꯆꯠꯄ ꯌꯥꯏꯅ ꯃꯊꯪꯗ ꯁꯣꯏꯗꯅ ꯍꯧꯔꯛꯑꯒꯦ ꯍꯧꯋꯣ ꯑꯗꯨꯝ ꯍꯧꯋꯣ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯋꯔ ꯁꯣꯟꯁꯨ ꯂꯥꯛꯂꯗꯨꯅ ꯀꯔꯤ ꯇꯧꯕ꯭ꯔꯣ ꯂꯩꯁꯥꯕꯤꯅꯤ ꯂꯩꯁꯥꯕꯤꯅꯤ ꯀꯩꯅꯣ ꯄꯥꯈꯪ ꯂꯥꯛꯂꯕꯁꯨ ꯀꯅꯥꯅ ꯈꯪ ꯂꯥꯛꯂꯁꯨ ꯅꯪꯕꯨ ꯀꯔꯤꯁꯨ ꯄꯥꯝꯕꯤꯔꯣꯏꯅꯤ ꯁꯤꯝꯄꯤ ꯑꯊꯤꯕꯤ ꯅꯪꯅ ꯀꯌꯥꯝ ꯐꯖꯕ ꯐꯖꯩꯌꯦꯅ ꯑꯩꯗꯤ ꯌꯥꯝ ꯐꯖꯔꯦ ꯅꯁꯛꯇꯨꯒ ꯑꯗꯣ ꯁꯤꯝꯄꯤ ꯀꯔꯤꯔꯣ ꯅꯪꯒꯤ ꯃꯔꯨꯞꯁꯤꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦꯀꯣ ꯐꯖꯗ꯭ꯔꯗꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯅꯪꯗꯤ ꯊꯤꯌꯦ ꯀꯨꯁꯤ ꯅꯪꯒꯤ ꯃꯔꯨꯞꯇꯤ ꯃꯁꯛꯁꯨ ꯐꯖꯩ ꯂꯦꯝꯕꯁꯨ ꯌꯥꯝ ꯂꯦꯝꯈ꯭ꯔꯦ ꯑꯗꯨ ꯑꯩꯗꯤ ꯄꯥꯈꯪꯅꯤꯀꯣ ꯌꯥꯔꯦ ꯈꯨꯟꯗ ꯂꯥꯛꯄ ꯅꯨꯄꯤ ꯈꯨꯗꯤꯡ ꯏꯔꯥꯡ ꯇꯧꯒꯦꯔꯥ ꯃꯁꯛ ꯊꯤꯕꯤ ꯅꯪꯗꯤ ꯖꯦꯂꯁ ꯑꯣꯏꯕ꯭ꯔꯣ ꯑꯉꯥꯎꯕ ꯑꯩꯗꯤ ꯀꯔꯤꯒꯤ ꯖꯦꯂꯁ ꯑꯣꯏꯒꯦꯔꯥ ꯃꯥꯜꯂꯦꯗ ꯅꯪꯅ ꯖꯦꯂꯁ ꯑꯣꯏꯕ ꯃꯣꯃꯣ ꯀꯔꯤꯔꯣ ꯌꯥꯝ ꯍꯧꯅꯨꯀꯣ ꯅꯪ ꯁꯤꯝꯄꯤ ꯑꯐꯥꯎꯕꯤ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯍꯧꯗꯦꯅ ꯃꯤ ꯆꯔꯩꯗ ꯍꯧꯖꯕꯅꯤꯅ ꯑꯩꯗꯤ ꯑꯇꯦꯁꯦ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯖꯕꯗꯣ ꯑꯣꯏꯔꯒ ꯀꯩꯗꯧꯒꯦꯔꯥ ꯆꯠꯂꯣ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯩ ꯁꯥꯎꯅꯤꯡꯉꯛꯈ꯭ꯔꯦ ꯑꯩꯗꯤ ꯀꯔꯤꯒꯤ ꯆꯠꯀꯦꯔꯥ ꯁꯤꯝꯄꯤ ꯑꯐꯥꯎꯕꯤ ꯑꯗꯨꯗꯤ ꯅꯊꯟꯗ ꯂꯩꯍꯧꯈ꯭ꯔꯣ ꯑꯇꯦ ꯆꯠꯁꯤꯂꯥ ꯃꯁꯤꯒꯤ ꯃꯤꯁꯦ ꯑꯩ ꯏ ꯁꯨꯝ ꯀꯥꯔꯕꯅꯤ ꯁꯤ ꯍꯥꯏꯔꯒ ꯆꯔꯩꯒꯤ ꯈꯨꯗꯥꯡꯗꯨ ꯆꯤꯡꯂꯒ ꯅꯨꯄꯤ ꯑꯅꯤꯗꯨ ꯂꯥꯛꯃꯤꯟꯅꯩ ꯃꯥꯋꯔ ꯁꯣꯟꯒꯤ ꯃꯇꯨꯡꯗ ꯅꯣꯛꯂꯒ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯅꯤꯡꯇꯝꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯃꯁꯥꯗꯨ ꯑꯃꯨꯛ ꯁꯣꯛꯆꯤꯟꯈ꯭ꯔꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯈꯤꯗ꯭ꯔꯦ ꯃꯥ ꯀꯔꯤꯁꯨ ꯆꯥꯈꯤꯗ꯭ꯔꯦ ꯀꯥꯗꯒꯤꯁꯨ ꯍꯥꯟꯅꯒꯨꯝ ꯍꯦꯟꯗꯣꯛꯄ ꯇꯧꯗꯦ ꯃꯃꯥꯡꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯈꯪꯈꯤꯗꯕꯒꯤ ꯑꯣꯏꯔꯝꯕ ꯇꯥꯏ ꯆꯔꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯋꯥꯕꯁꯤ ꯈꯪꯐꯝ ꯈꯪꯗꯦ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯈꯨꯠꯇ ꯆꯨꯔꯨꯞ ꯃꯆꯩ ꯑꯃꯁꯨ ꯄꯥꯏ ꯃꯩꯈꯨꯁꯨ ꯀꯥꯔꯤ ꯃꯣꯕꯥꯏꯜ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯌꯦꯡꯉꯤ ꯆꯔꯩꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯂꯛꯏ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯁꯤꯔ ꯇꯧꯒꯨꯝꯁꯤꯔ ꯍꯥꯏꯅ ꯈꯟꯖꯥꯅꯩ ꯈꯟꯅ ꯈꯟꯅ ꯃꯈꯨꯠꯇꯨꯅ ꯑꯗꯨꯃꯛ ꯅꯝꯁꯤꯟꯈ꯭ꯔꯦ ꯀꯣꯜꯗꯨ ꯔꯤꯡ ꯆꯠꯂꯤ ꯃꯅꯥꯀꯣꯡꯗ ꯇꯞꯅ ꯊꯥꯡꯒꯠꯂꯤ ꯃꯨꯁꯜꯐꯥꯅ ꯍꯜꯂꯣ ꯃꯥꯅ ꯇꯥꯅꯤꯡꯈꯤꯕꯗꯤ ꯆꯔꯩꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯛꯅꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯗꯨ ꯑꯣꯏꯗ꯭ꯔꯕ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯅꯤꯡꯇꯝꯕꯒꯤ ꯃꯆꯠꯅꯤ ꯃꯨꯁꯜꯐꯥꯅ ꯑꯁꯣꯝꯗ ꯃꯁꯨ ꯅꯨꯄꯤ ꯀꯧꯕꯗꯨ ꯐꯣꯟꯗꯁꯨ ꯇꯥꯏ ꯑꯇꯦ ꯐꯣꯟ ꯄꯥꯏꯌꯣ ꯅꯕꯨꯡꯅꯤꯅꯦ ꯆꯔꯩꯁꯨ ꯐꯣꯟꯗꯨ ꯂꯧꯈ꯭ꯔꯦ ꯇꯞꯅ ꯍꯜꯂꯣ ꯗꯗꯥ ꯆꯔꯩꯒꯤ ꯈꯣꯟꯖꯦꯜ ꯍꯦꯛ ꯇꯥꯕꯒ ꯅꯤꯡꯇꯝꯕ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯜꯂꯤ ꯗꯗꯥ ꯍꯜꯂꯣ ꯗꯗꯥ ꯅꯤꯡꯇꯝꯕ ꯃꯥꯅ ꯇꯥꯅꯤꯡꯂꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯕꯅꯤꯅ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤ ꯐꯣꯟ ꯑꯗꯨꯗ ꯃꯥ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯍꯜꯂꯣ ꯗꯗꯥ ꯇꯥꯗ꯭ꯔꯣ ꯇꯥꯗ꯭ꯔꯕ꯭ꯔꯅꯦ ꯍꯣꯏ ꯄꯨꯄꯨ ꯇꯥꯗ꯭ꯔꯦ ꯑꯃꯨꯛꯁꯨ ꯀꯧꯔꯦ ꯍꯜꯂꯣ ꯗꯗꯥ ꯇꯥꯗ꯭ꯔꯦ ꯑꯝꯇ ꯋꯥꯍꯩꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯀꯣꯜ ꯇꯠꯈꯤꯕꯒꯤ ꯇꯨꯠ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯊꯣꯛꯂꯛꯏ ꯏꯆꯣꯛ ꯆꯣꯛꯊꯔꯕ ꯃꯁꯥꯗꯨꯒ ꯅꯝꯗꯅ ꯍꯧꯒꯠꯂꯒ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ
ꯆꯔꯩꯅ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯌꯨꯝꯁꯤꯗ ꯃꯥ ꯄꯣꯊꯥꯐꯝ ꯈꯪꯗꯕꯅꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯈꯣꯝꯕꯁꯨ ꯇꯨꯝꯊꯈꯤꯕ ꯃꯇꯥꯡꯅꯤ꯫ ꯅꯤꯡꯇꯝꯕ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯈꯤ꯫ ꯋꯥꯈꯜꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯕꯒꯤ ꯄꯣꯊꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥ ꯃꯊꯣꯡ ꯈꯪꯗꯅ ꯊꯧꯏ꯫ ꯑꯃꯝꯕꯗꯨꯗ ꯃꯥ ꯄꯪꯊꯧꯗ ꯊꯧꯏ, ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯦ꯫ ꯑꯃꯝꯕ ꯑꯊꯦꯡꯕꯁꯤꯗ ꯂꯝꯕꯤꯗ ꯀꯅꯥ ꯂꯥꯛꯂꯤꯕ, ꯀꯔꯤ ꯆꯠꯂꯤꯕ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯆꯨꯝꯅ ꯂꯝꯕꯤꯗ ꯈꯥꯝꯗꯨꯅ ꯂꯩꯕ ꯒꯥꯔꯤ ꯑꯃꯗ ꯎꯍꯧꯗꯕꯗꯒꯤ ꯃꯁꯥ ꯃꯊꯟꯇ ꯊꯣꯝꯖꯤꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯇꯝꯕꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯅ ꯑꯁꯣꯛꯄꯗꯤ ꯌꯥꯎꯗꯦ, ꯑꯗꯨꯕꯨ ꯀꯣꯛꯇ ꯕꯦꯟꯗꯦꯖ ꯑꯃꯗꯤ ꯌꯦꯠꯂꯤ, ꯀꯣꯛꯇ ꯈꯤꯇꯪ ꯌꯩꯁꯤꯟꯈꯤꯕꯒꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗꯨ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯀꯥꯎꯈꯤꯕꯗꯨꯅ ꯃꯁꯥꯗꯨ ꯄꯣꯞ ꯇꯥꯈ꯭ꯔꯦ꯫ ꯅꯤꯡꯇꯝꯕꯅ ꯍꯤꯞꯂꯤꯕ ꯕꯦꯗ ꯑꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯃꯄꯥ ꯈꯣꯝꯕꯅ ꯐꯝꯗꯨꯅ ꯃꯆꯥꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄ ꯉꯥꯏꯔꯤ꯫ "ꯏꯆꯥ, ꯋꯥꯈꯜ ꯌꯥꯎꯗꯦꯗꯀꯣ ꯅꯪꯁꯦ, ꯄꯥꯕꯨꯡꯕꯨ ꯋꯥꯅꯕꯇ ꯁꯤꯜꯂꯤꯗ." ꯅꯤꯁꯤꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ "ꯄꯥꯕꯨꯡ." ꯅꯤꯁꯤ ꯎꯕꯗ ꯈꯣꯝꯕꯅ, "ꯅꯤꯁꯤ, ꯅꯪꯁꯨ ꯂꯥꯛꯂꯤꯗꯅ." "ꯍꯣꯏ ꯄꯥꯕꯨꯡ, ꯃꯐꯝꯗꯨꯗ ꯇꯥꯔꯝꯕ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯨꯁꯨ ꯑꯩꯅ ꯄꯨꯈꯠꯂꯛꯏ, ꯃꯤꯒꯤ ꯒꯥꯔꯤꯗꯨꯗꯤ ꯆꯨꯝꯅ ꯈꯥꯝꯖꯕꯅꯤꯗ." "ꯄꯥꯕꯨꯡ ꯋꯥꯈꯜ ꯇꯥꯗꯦ, ꯃꯥꯅ ꯍꯟꯗꯛ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯃꯇꯦꯛ ꯈꯔꯗꯣ ꯐꯅ ꯋꯥꯈꯜ ꯇꯥꯔꯨꯔꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ, ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯇꯧꯔꯤꯕꯁꯤ." "ꯏꯆꯟꯅ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ. ꯉꯔꯥꯡꯁꯨ ꯑꯊꯦꯡꯕꯗ ꯏꯆꯟꯗ ꯀꯣꯜ ꯇꯧꯔꯝꯕꯒꯤ ꯌꯥꯎꯔꯝꯃꯤ. ꯄꯥꯕꯨꯡ, ꯏꯆꯟꯗ ꯉꯥꯛꯇꯪ ꯂꯧꯕꯤꯔꯨꯒꯦ." "ꯄꯥꯕꯨꯡ ꯈꯪꯗ꯭ꯔꯦ, ꯅꯪꯅ ꯐꯒꯗꯧꯕꯗꯨ ꯇꯧ." ꯅꯤꯁꯤꯗ ꯃꯣꯁꯤꯜꯐꯥꯒꯤ ꯈꯨꯟ ꯇꯝꯅ ꯆꯔꯩꯕꯨ ꯂꯧꯕ ꯂꯥꯛꯏ꯫ ꯋꯥꯔꯤ ꯄꯨꯝꯕ ꯆꯔꯩꯗ ꯇꯝꯃꯤ꯫ ꯃꯁꯥꯗꯨ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ꯫ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯨꯝꯅ ꯑꯋꯥꯕ ꯄꯤꯔꯕ꯭ꯔꯥ ꯈꯜꯂꯤ꯫ ꯃꯣꯁꯤꯜꯐꯥꯗ ꯐꯖꯅ ꯍꯥꯏꯔꯝꯗꯨꯅ ꯅꯤꯁꯤꯅ ꯆꯔꯩꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯂꯦ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯆꯪꯂꯛꯄꯗ ꯈꯣꯝꯕꯒ ꯊꯦꯡꯅꯩ꯫ "ꯚꯦꯃꯥ." "ꯄꯥꯕꯨꯡ, ꯗꯗꯥꯗꯤ?" "ꯅꯤꯁꯤꯒ ꯆꯪꯃꯤꯟꯅꯔꯣ." ꯅꯤꯁꯤꯅ ꯆꯔꯩꯕꯨ ꯅꯤꯡꯇꯝꯕꯒꯤ ꯅꯥꯛꯇ ꯄꯨꯔꯛꯏ꯫ "ꯆꯟ, ꯅꯪ ꯐꯝꯃꯨꯀꯣ, ꯑꯩ ꯆꯥ ꯂꯧꯔꯨꯒꯦ." ꯅꯤꯁꯤ ꯊꯣꯛꯈꯤ꯫ ꯅꯤꯡꯇꯝꯕꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯆꯔꯩ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯆꯪꯁꯤꯜꯂꯒ ꯕꯦꯗ ꯑꯗꯨꯗ ꯅꯤꯡꯇꯝꯕꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯌꯦꯡꯕꯗ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯥꯒꯤ ꯃꯔꯝꯗꯒꯤ ꯑꯁꯨꯝꯅ ꯑꯣꯏꯔꯛꯂꯤꯕꯅꯤ꯫ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯅꯤ ꯃꯍꯥꯛꯅ ꯈꯟꯖꯤꯜꯂꯨꯗꯕ, ꯃꯥ ꯅꯤꯡꯉꯝꯗꯕꯁꯨ ꯐꯥꯎꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯄꯨꯟꯁꯤ ꯃꯥꯡꯂꯝꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯇꯧꯕꯤꯃꯜ ꯈꯪꯗꯕꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯑꯁꯤ ꯑꯣꯏꯔꯗ꯭ꯔꯥ ꯍꯥꯏꯅ ꯃꯊꯟꯇ ꯈꯟꯖꯩ꯫ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯇꯝꯕꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ "ꯗꯗꯥ." ꯅꯤꯡꯇꯝꯕ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯃꯃꯤꯠ ꯍꯦꯛ ꯄꯥꯡꯂꯛꯄꯒ ꯊꯥꯖꯗꯕ ꯃꯤꯁꯛ ꯑꯃ꯫ ꯅꯤꯡꯇꯝꯕꯅ ꯃꯤꯠ ꯄꯥꯡꯂꯛꯄꯗꯨꯗ ꯆꯔꯩꯁꯨ ꯅꯤꯡꯇꯝꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯄꯤ ꯑꯗꯨꯁꯨ ꯈꯥꯝꯖꯤꯟꯕ ꯉꯝꯗ ꯈꯖꯥꯏ ꯊꯛꯇ ꯁꯤꯟꯊꯔꯛꯏ꯫